ख्रिसमासकी अरोटपा अमदी अफोंबा ख्रिस्टान लाइनिंग लुपसब सिंखक नतना पुनमकु सुती निमित की नुगाइबा अमदी अहाव अथुम असा अथक की सेलिब्रेशन पुरप निमित असिबु खंगदबा इरमदम सिदा कना लैबगे अदुबु नुगाइबा सिंगसिगी मरक्ता मियोय कांगलुप खरनदी नावसोनना ओइरबसु वहंग खरदी तत्तना हंगरी ख्रिस्टान लेबा यूएस ता क्रिसमस करिगी बेन ओइबनो हिटलर की पोंगनफमना पृथ्वी की क्रिस्टियन खुदिमक्ता पीकिबा क्रिसमस की खुदोलदो करिनो जीसस मसामक से मुस्लिम ला सेंटा क्लॉज कनाना वहां की लोइनबी लैबरा पेगान की लाइनिंगु क्रिस्टियनिज्म ना नमसिन बिक्रबरा वहंग सिंगसिगी पॉकुम पोदुना ngasi YouTube channel asina miyam du kudol tamjari angakpu series 1 Christmas apong amadi arotpa video asida thamjagadurga wafam pungnama tongan tonba source singdagi khongutjabani like button nambiduna pungning thogat piram apam pamda comment da phongtok pi amadi matung tabada karam bi hiramda naina sige haido takpi amadi channel asibu subscribe tobiram Christmas ki celebration ase Ireland da hodokki bani haina thajanari Tariat suba amadi nipan suba sadabdi adwaida thoram ase April ge tang kun da pangthok narani Mududagi Britain ni mafam kaya da su matong tamnarakhi Yes Christmas celebration April da tawnarabi Adadi hojinga karigi 25 December da Christmas pangthok eba Ngapra Makata na ina kisi Alem gi tongan mafam kaya da manadaba nimit singa kumai ase pangthok narami Miyoi kalup kaya na manadaba nimit singa do anamana March amadi April thagi manungda oina piri Adubu Karigidamak December thada tahan kibano haibagi oiramba yaba maram kaya maram akhang hi kaya thamukre kharana haibada numit bu laini hadina irachaba pagan singi thoram Dies Natalis Solis Invicti Christian dharma da onthoknaba haibadi Durga Puja na panthubi irat thongni mo simkhibagum adugumni haine hajanaba kharadana laipuk singi oina makhoina pokpamdi sibagi nimit natraga thado managadabani haina thajanaba sulai Judaism dharma dasu masimak thajanari hiram masimakti pak samanbana atopa episode amadu oina sinjarge mathangi angakpa Christmas ban hajari base corona lockdown namaram oiraga England na Christmas thingadori ba sigadi mari lenajade madudi COVID-19 gi henna sathiba anawu mahik makhal ama mafamduda phanglakpadagini Christmas celebration se US da illegal oirami Central Boston da kumai se ating muthanami ing sok lising mo satuk yang khaima bandagi ing sok lising mo satuk mari phuma thoi phauda kumai asibu pangthok thingalbadi fine thiba tarami masigi mama sok lising amaga satuk kunda colony oiramba America da Protestant lining chatpasingna Connecticut Maine Massachusetts Rhode Island New Hampshire amadi Vermont hariba mafam singsida Christmas ki suti nimit aduda thawaina numit chupa thabak tawduna pendaba utkibagi wari su leiri sok lising amaga satret budraga tarukki American Revolution aduwaida su Christmas ase British ki sanabi mataw tamani haiduna pamnaramde sok lising amaga sanipan budrata da US da Christmas pu formal oina federal holiday lawthokibani sok lising amaga samapan nifuga taret phawda British colony oiramba India da di ngasi phawa Christmas ase national holiday oiri amadi dharma khudimakna manana adum harau tayaminari Jesu Christu Islam dharma da pokpa Allah gi paumini hainasu thajana ba kamip leiri mahak ase Jew oina pokpagi khudam changdam su lei mahak ase Jew oina pokpagi khud mahak ase Jew oina pokpagi khudam changdam su leiri Circumcision haibadi Judaism natraga Islam dharma chatpasingi oina tawda yada angang nupa masagi phinungi unsa kakpa haibani Soviet Russia dadi Christmas pu yamna thina pamnaramde so lising amaga samapan kungani thoida state atheism chanakhi atheism haibadi dharma amata da thajadaba haibani muru oina Christmas numit khudingda Jesu gi khudam oiriba cross ta angang simutin chichin hanbagi tung koi khidaba chanabi phawa hodok khiba lai Christmas haibasimak Christ ki mas
ꯍꯥꯏꯕꯗꯤ ꯖꯦꯁꯨ ꯈ꯭ꯔꯤꯁ 이ꯕꯉꯣꯅ ꯂꯩꯈꯤꯗꯕꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯍꯥꯏꯕꯅꯤ ꯑꯔꯤꯕ ꯃꯇꯝꯒꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟꯁꯤꯡꯅ ꯅꯨꯃꯤꯠ ꯑꯁꯦ ꯃꯕꯨꯡꯉꯣ ꯖꯦꯁꯨ ꯈ꯭ꯔꯤꯁꯄꯨ ꯄꯥꯡ ꯇꯤꯡꯂꯒ ꯍꯥꯠꯈꯤꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯔꯝꯃꯤ ꯈ꯭ꯔꯤꯁꯃꯥꯁꯇ ꯈꯨꯗꯣꯜꯄꯣꯠ ꯄꯤꯅꯕꯁꯦ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯈꯤ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯃꯇꯝꯁꯤꯗ ꯀꯂꯝꯒꯤ ꯈꯨꯠꯁꯩ ꯄꯥꯡꯒꯜ ꯇꯥꯛꯆꯒꯦ ꯑꯏꯕ ꯀ꯭ꯂꯦꯃꯦꯟ ꯀ꯭ꯂꯥꯔꯛ ꯃꯨꯔꯅ ꯏꯪ ꯁꯣꯛ 1994ꯗ ꯏꯗꯨꯅ ꯐꯣꯡꯈꯤꯕ ꯑꯦ ꯚꯤꯖꯤꯠ ꯐ꯭ꯔꯣꯝ ꯁꯦꯟꯠ ꯅꯤꯀꯣꯂꯥꯁ ꯍꯥꯏꯕ ꯁꯩꯔꯦꯡ ꯑꯗꯨꯗ ꯑꯏꯕꯅ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯃꯇꯝꯗ ꯈꯨꯗꯣꯜꯄꯣꯠ ꯂꯥꯟꯅꯕ ꯍꯧꯅꯕꯤ ꯄꯥꯝꯂꯝꯃꯤ ꯃꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯉꯁꯤ ꯋꯥꯡꯂꯤꯕ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯏꯀꯣꯅꯣꯃꯤꯛ ꯚꯦꯂꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯪꯂꯦ ꯑꯗꯨꯕꯨ ꯃꯄꯥꯟꯊꯣꯡꯒꯤ ꯑꯔꯪ ꯑꯔꯥꯛ ꯃꯔꯛꯁꯤꯗ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯑꯁꯦꯡꯕ ꯑꯥꯔꯊꯗꯤ ꯃꯃꯤ ꯁꯥꯝꯂꯕ꯭ꯔꯥ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯀꯃꯦꯟ ꯕꯣꯛꯁꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯝꯕꯤꯔꯝꯃꯨ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯏꯀꯣꯅꯣꯃꯤꯛ ꯚꯦꯂꯨ ꯇꯤꯚꯤ ꯐ꯭ꯔꯤꯖ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯄꯤꯅꯕꯁꯨ ꯅꯠꯇꯕ ꯑꯆꯥꯄꯣꯠ ꯈꯔ ꯂꯥꯟꯅꯕꯗꯕꯨ ꯑꯁꯨꯝꯅ ꯈꯟꯕꯤꯔꯝꯕꯗꯤ ꯌꯥꯏ ꯈꯪꯃꯤꯟꯅꯁꯤ ꯁꯔꯚꯦ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯈ꯭ꯔꯤꯁꯃꯥꯁ ꯊꯥꯁꯤꯗ UKꯒꯤ ꯏꯃꯨꯡ ꯑꯃꯅ ꯌꯥꯝꯗ꯭ꯔꯕꯗ 80,000 ꯑꯃꯗꯤ USꯇꯅ 50,000 ꯆꯥꯗꯤꯡ ꯇꯧꯅꯩ ꯍꯥꯏꯔꯤ ꯋꯥꯎ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯝꯁꯤꯡꯁꯤꯗꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯐꯦꯃꯤꯂꯤꯅ ꯑꯅꯝꯕ ꯑꯣꯏ ꯍꯥꯏꯕꯗꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯗ꯭ꯔꯤꯕ ꯑꯉꯥꯡ ꯃꯆꯥ ꯈꯛꯇ ꯂꯩꯃꯤꯟꯅꯕꯒꯤ ꯆꯠꯅꯕꯤ ꯂꯩ ꯈꯨꯗꯣꯜꯄꯣꯠꯀꯤ ꯋꯥꯔꯤꯁꯤꯗ ꯋꯥꯍꯪ ꯑꯃꯠꯇꯗꯤ ꯍꯪꯖꯧꯒꯦ ꯁꯣꯝꯁꯨ ꯒꯤꯐ ꯔꯦꯄꯔ ꯍꯥꯏꯕꯗꯤ ꯒꯤꯐ ꯑꯃꯕꯨ ꯅꯤꯡꯊꯤꯅ ꯀꯨꯞꯇꯨꯅ ꯌꯦꯜꯂꯛꯄ ꯐꯖꯕ ꯑꯔꯪꯕ ꯆꯦꯁꯤꯡꯗꯣ ꯊꯝꯖꯤꯟꯕ ꯍꯩꯅꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯨꯟꯗꯣꯛꯄꯤꯈꯤꯕ꯭ꯔꯣ ꯁꯣꯏꯗꯅ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ UK ꯈꯛꯇꯗ ꯈ꯭ꯔꯤꯁꯃꯥꯁ ꯃꯇꯝꯗ ꯍꯨꯟꯗꯣꯛꯅꯕꯒꯤ ꯒꯤꯐ ꯔꯦꯄꯔ ꯑꯗꯨ ꯇꯤꯡꯊꯣꯛꯂꯕꯗꯤ 2,26,800 ꯃꯥꯏꯜꯁ ꯍꯥꯏꯕꯗꯤ ꯆꯥꯎꯔꯥꯛꯅ 3,63,000 ꯀꯤꯂꯣꯃꯤꯇꯔꯃꯨꯛ ꯑꯣꯏꯅꯤ ꯍꯥꯏꯕꯒꯤ ꯁꯔꯚꯦ ꯔꯤꯄꯣꯔꯠ ꯑꯃꯁꯨ ꯂꯩꯔꯤ ꯑꯩꯗꯧꯅ ꯃꯈꯣꯏꯁꯨ ꯈꯣꯝꯖꯤꯟꯕ ꯈꯔ ꯍꯩꯔꯝꯂꯕꯗꯤ ꯐꯗꯧꯅꯤ ꯅꯠꯇ꯭ꯔꯥ ꯑꯍꯥꯎ ꯑꯊꯨꯝ ꯍꯦꯟꯅ ꯊꯣꯡꯖꯤꯟ ꯆꯥꯁꯤꯟꯕ ꯅꯨꯡꯉꯥꯏꯊꯣꯛꯄ ꯑꯔꯩꯕ ꯄꯨꯊꯣꯛꯇꯨꯅ ꯀꯦꯕ ꯃꯧꯕ ꯈꯨꯗꯣꯜ ꯂꯥꯟꯅꯕ ꯍꯥꯏꯕꯁꯦ ꯈ꯭ꯔꯤꯁꯃꯥꯁꯀ ꯊꯥꯅꯕ ꯌꯥꯗꯕ ꯑꯣꯏꯅ ꯎꯅꯩ ꯃꯁꯤ 13ꯁꯨꯕ ꯁꯇꯥꯞꯇꯤꯗꯒꯤ ꯊꯣꯏꯅ ꯍꯦꯟꯅ ꯆꯠꯅꯕ ꯍꯧꯈꯤ ꯑꯉꯛꯄ ꯔꯦꯀꯣꯔꯗ ꯑꯃꯗ 14ꯁꯨꯕ ꯆꯍꯤ ꯆꯥꯗ ꯃꯇꯝꯗꯨꯒꯤ ꯅꯤꯡꯊꯧ ꯔꯤꯆꯥꯔꯗ II ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯆꯥꯅꯕ ꯑꯃ ꯁꯤꯟꯕꯗ ꯃꯄꯨꯡ ꯐꯥꯔꯕ ꯁꯟ 19 ꯑꯃꯗꯤ ꯌꯥꯎ 300 ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯈꯤꯕꯒꯤ ꯋꯥꯔꯤꯁꯨ ꯂꯩꯔꯤ ꯑꯗꯨꯕꯨ ꯈꯪꯃꯤꯟꯅꯈꯤꯁꯤ ꯆꯥ ꯊꯛꯄꯗ ꯀꯔꯥꯝꯕ ꯑꯃꯗꯤ ꯑꯆꯥꯎ ꯑꯔꯝ ꯀꯥꯕ ꯍꯥꯏꯕꯁꯦ ꯈ꯭ꯔꯤꯁꯇꯥꯅꯤꯖꯝꯒꯤ ꯄꯥꯞ 8ꯀꯤ ꯃꯅꯨꯡ ꯆꯜꯂꯤ ꯃꯁꯤꯅꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯁꯣꯛ 1950ꯒꯤ ꯃꯃꯥꯡꯗꯗꯤ ꯊꯧꯔꯝ ꯑꯁꯦ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡ ꯈꯛꯇꯒꯤ ꯑꯣꯏꯔꯝꯃꯤ ꯃꯤꯆꯝꯁꯤꯡꯒꯤ ꯍꯥꯏꯔꯨꯔꯗꯤ ꯍꯟꯗꯛ ꯆꯍꯤꯒꯤ ꯀꯣꯔꯣꯅꯥ ꯍꯧꯒꯠꯂꯛꯄꯗ ꯄꯥꯡꯊꯣꯛꯅꯈꯤꯕ ꯆꯩꯔꯥꯎꯕꯒꯤ ꯐꯤꯕꯝꯗꯨ ꯃꯉꯥꯏ ꯖꯦꯁꯨ ꯏꯕꯨꯡꯉꯣ ꯄꯣꯛꯄ ꯑꯃꯗꯤ ꯂꯩꯈꯤꯗꯕꯒꯤ ꯊꯧꯔꯝꯗ ꯏꯃꯨꯡ ꯍꯨꯞꯅ ꯌꯥꯎꯃꯤꯟꯅꯕꯒꯤ ꯍꯧꯅꯕꯤ ꯑꯁꯤꯁꯨ ꯑꯏꯕ ꯑꯃꯒꯤ ꯃꯄꯥꯟꯅꯤ 19ꯁꯨꯕ ꯁꯦꯟꯆꯨꯔꯤꯗ ꯆꯥꯔꯂꯁ ꯗꯤꯀꯦꯟꯁꯅ ꯐꯣꯡꯈꯤꯕ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯊꯣꯏꯅꯁꯨ ꯄꯥꯝꯅꯈꯤꯕ ꯗ ꯈ꯭ꯔꯤꯁꯃꯥꯁ ꯀꯦꯔꯣꯜ ꯍꯥꯏꯕ ꯅꯣꯚꯦꯜ ꯑꯗꯨꯗ ꯈ꯭ꯔꯤꯁꯃꯥꯁ ꯑꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯒꯗꯕ ꯊꯧꯔꯝ ꯑꯣꯏꯅ ꯎꯍꯟꯕ ꯉꯝꯈꯤ ꯃꯁꯤ ꯍꯥꯟꯅꯗꯤ ꯑꯣꯏꯔꯝꯗꯦ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯏꯕꯒꯤ ꯈꯣꯔꯖꯩꯕꯨ ꯂꯥꯏꯅ ꯍꯦꯛꯇ ꯂꯧꯕꯤꯒꯅꯨ ꯅꯣꯚꯦꯜ ꯑꯗꯨ ꯀꯌꯥꯝ ꯄꯥꯝꯅꯈꯤꯕꯒꯦ ꯍꯥꯏꯕꯗ ꯃꯗꯨꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯂꯥꯛ 10 ꯍꯦꯟꯅ ꯑꯦꯗꯥꯞꯇꯦꯁꯟ ꯂꯩꯈꯤ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ 2-3 ꯍꯦꯟꯖꯜꯂꯛꯇꯨꯅ ꯃꯌꯥꯝ ꯊꯣꯛꯄꯤꯁꯤꯡꯗꯨꯕꯨ ꯇꯥꯁꯤꯟ ꯈꯨꯝꯖꯤꯟꯅꯕꯒꯤꯗꯃꯛ ꯆꯥꯔꯂꯁ ꯗꯤꯀꯦꯟꯁꯀꯨꯝꯕ ꯃꯩꯇꯩ ꯑꯃꯇꯪꯗꯤ ꯑꯩꯈꯣꯏꯁꯨ ꯗꯔꯀꯥꯔ ꯑꯣꯏꯔꯕꯅꯤ ꯅꯠꯇ꯭ꯔꯥ ꯁꯣꯛ 1998ꯗꯒꯤ ꯂꯦꯞꯇꯅ ꯆꯠꯅꯔꯛꯄ ꯆꯠꯅꯕꯤ ꯑꯃꯒ ꯍꯥꯏꯔꯒꯗꯤ ꯅꯣꯔꯋꯦꯅ ꯂꯟꯗꯟꯕꯨ ꯈ꯭ꯔꯤꯁꯃꯥꯁ ꯇ꯭ꯔꯤ ꯈꯨꯗꯣꯜ ꯇꯝꯕꯁꯤꯅꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯣꯔꯋꯦꯅ ꯂꯟꯗꯟꯒꯤ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯌꯨꯡꯅꯅꯕꯒꯤꯗꯃꯛ ꯈ꯭ꯔꯤꯁꯃꯥꯁ ꯇ꯭री ꯂꯦꯞꯇꯅ ꯉꯁꯤ ꯐꯥꯎꯕ ꯄꯤꯔꯤ ꯕ꯭ꯔꯤꯇꯦꯟꯅ ꯋꯥꯔꯜड ꯋꯥꯔ II ꯃꯇꯝꯗ ꯅꯣꯔꯋꯦꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯑꯗꯨꯒꯤ ꯇꯧꯕꯤꯃꯜ ꯈꯪꯕ ꯑꯣꯏꯅ ꯅꯣꯔꯋꯦꯅ ꯊꯧꯑꯣꯡ ꯑꯗꯣ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯇꯅ ꯆꯠꯊꯔꯤꯕꯅꯤ ꯃꯦꯔꯤ ꯈ꯭ꯔꯤꯁꯃꯥꯁ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯃꯃꯥꯡꯗ ꯃꯦꯔꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯊꯥꯗꯣꯛꯅꯕ ꯌꯥꯗꯒꯩ ꯍꯦꯛꯇꯅ ꯊꯣꯛꯈꯤꯕ ꯃꯁꯤꯒꯤꯁꯨ ꯍꯧꯔꯛꯐꯝ ꯋꯥꯔꯤ ꯂꯩ 19ꯁꯨꯕ ꯁꯇꯥꯞꯇꯤꯗ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯈꯤꯕ ꯂꯤꯂꯥ ꯑꯃꯗ ꯃꯔꯨꯑꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤन ꯃꯦꯔꯤ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯗꯥꯏꯂꯣग ꯍꯥꯏꯈꯤꯕꯗꯣ ꯚꯥꯕꯣꯛ ꯑꯌꯥꯝꯕꯅ ꯆꯨꯍꯧꯕꯗꯒꯤꯅꯤ ꯑꯩꯈꯣꯏꯅꯁꯨ ꯉꯁꯤ ꯕꯣꯅꯤꯒꯤ ꯐꯤꯂꯝ ꯗꯥꯏꯂꯣग ꯀꯌꯥ ꯄꯥꯝꯅ ꯁꯤꯖꯤꯟꯅꯔꯤꯕꯗꯨ ꯃꯁꯤꯗꯤ ꯑꯉꯛꯄ ꯑꯣꯏꯔꯦꯗꯀꯣ US ꯄꯣꯁꯇꯦꯜ ꯁꯥꯔꯚꯤꯁꯅ ꯈ꯭ꯔꯤꯁꯃꯥꯁ ꯁꯤꯖꯟꯗ 850 ꯃꯤꯂꯤꯌꯟ ꯍꯦꯟꯅ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯄ꯭ꯔꯖꯦꯟꯁ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯏ ꯖꯤꯡꯒꯜ ꯕꯦꯜ ꯍꯥꯏꯕ ꯏꯁꯩꯁꯤ ꯇꯁꯦꯡꯅꯗꯤ ꯊꯦꯡꯛꯁ ꯒꯤꯚꯤꯡ ꯁꯣꯡ ꯑꯣꯏꯅ ꯏꯈꯤꯕꯅꯤ
amadi Bling Crosby na sakkiba White Christmas isaina 50 million copies situna Guinness Book of World Records da ming sankhi. Chocolate ya tin phana sarasu chocolate ubada tin chodaba kanali mage ngasidi chocolate industry si chawrangna $106.6 billion habidi crore lising tara satruk humpu henbe industry oirabani sino masing yamalasu paphum khangde dini nganugo khungbana naknari badugumna Christmas dana chocolate asimak German dagi Pennsylvania da khunda khibu singna 19 chuba chahi cha dagi hapkat khiba mahau amani haina thajanai masina loide Hitler gi lamdamna malem sida pi khiba khudol pot amaga hayu hairgadi Christmas tree decoration asisuni imung de laiba atoppa pambi dadi nomata light gesilude asapot thichilude natra Christmas tree dadi loire horukpamse yengubada 16th century dagi hauki haina thingas matamdada masi ningthau konum khaktagi ona tawrami chanabi simak German dagi haukibani haina su thajanai Jesus Christ pukpugi wari khangdama kana lairibage adubu mayamna khangnam loidaba amadi lei Bethlehem da Jesus na poklaba matamda loksing chawu nupa ahum lakuna angang oiraba Jesus bu khudol pi haibado aranbani Bible la kanai dasu miyoi ahum lakuna Jesus da khudol pot ahum du piki haiba panmade loksing chawu miyoi sing lakuna khudol pot ahum tamla mi haibadi lai 12 tithe Christmas ki ahing ama mamang dagi numit 33 chupna January tang 3 phoba pangthokpa thoramni 12 tithe masi hana khangam daba sing like tawge khanglam ma tholagana hena ku marol comment section da thambiramo mahei gi landi share tawriba makai hengatli haina balai Christmas ki decoration da khwaidagi maru oina longnariba masu sing hairagadi asangba angauba amadi I machuni karigumada ningtham thagi kudam oina blue su sijinnabadi yawi Boxing Day 26 natraga 27 December da Boxing Day pangthuknai numit palon asigi horakphamsi 17th century da oi numit asida mikapona thabak subusingda senjau paiba mapu natraga mahajon singna acha thak amadi atai polum sing piba chatnarami polum sing ado upu box da hapaga pinarami haidana numitugi min Boxing Day haina khimani aikhoina anok amaga saisu amaga uba matamna Mahatma Gandhi ningsingni sia dhapti haiba khonjel se tabada kairau rajan hekta ningsingni ngoksok ngoba makoi sangtak tawba wa hauna ngangba hairagadi kana ningsingbi bage Santa Claus wakal seran tura lamsilaga atopa ningsingbiruno ko Christmas ti wafamni politics kamari len sadi Santa Claus gift yenba mabuk chawba angangba angawba su litba phagi tawanba hanasu aina panjakiba makoi ngoksok ngna saktak khakba wa hauna ngangba mabuk ti khara thonba Santa Claus bu uradi kudol pot natraga asapot puraklamni habase soidabani adubu mahaki phibamsi asum tawi han miyam takibasi kana khangbiragadi video asi hojingmak post tawiduna comment section da thambiram comment tu pin tawjarake paukhumdudi mayamna hauna pamna thagnariba Coca-Cola Santa Claus gi ngasigi thajanari rob sakpham asi Coca-Cola company na so isimo samapan kunthraga mathoi da thokiba makogi advertisement amagi mapanani madugi mamangdadi Santa Claus se amukna paraga sappaga ya wangwa misak amukna yamna nemba jadu heiba mi manba jibu hoina longnarami wari kharadadi aki tujungningai oiba Santa amasu uba taba fangki amuromdana afawba writer Washington Irving na das singbu noknaba oina ikiba Santa Claus ki phibam adadi mabuk thonba asangbu sutlitba
ꯆꯨꯔꯨꯞ ꯄꯥꯏꯞ ꯐꯩꯅꯆꯤꯡꯕ ꯑꯃꯗꯤ ꯈꯥꯎꯖꯥꯎ ꯑꯃ ꯌꯥꯟꯕ ꯗꯁ ꯌꯣꯟꯕ ꯑꯃ ꯑꯣꯏꯅꯁꯨ ꯏꯈꯤꯕ ꯂꯩ꯫ ꯁꯦꯟꯇꯥ ꯀ꯭ꯂꯣꯖ ꯍꯥꯏꯔꯤꯕ ꯃꯤꯡꯁꯤ ꯗꯁꯁꯤꯡꯒꯤ ꯃꯤꯡ ꯁꯤꯟꯇꯔ ꯀ꯭ꯂꯥꯁꯇꯒꯤ ꯂꯥꯛꯄꯅꯤ꯫ ꯅꯦꯗꯔꯂꯦꯟ ꯍꯥꯏꯔꯤꯕ ꯂꯝꯗꯨꯗ ꯗꯤꯁꯦꯝꯕꯔ 5ꯁꯤ ꯕꯤꯁꯣꯞ ꯁꯤꯟꯇꯔ ꯀ꯭ꯂꯥꯁꯀꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯑꯃꯒ ꯈꯨꯗꯣꯜ ꯄꯣꯠ ꯂꯥꯟꯅꯗꯨꯅ ꯄꯥꯡꯊꯣꯛꯄꯒꯤ ꯆꯠꯅꯕꯤ ꯂꯩ꯫ ꯑꯃꯔꯣꯝꯗꯅ ꯊꯥꯏꯅ ꯏꯪꯂꯦꯟꯒꯤ ꯐꯨꯡꯒꯥꯋꯥꯔꯤꯗ ꯐꯥꯗꯔ ꯈ꯭ꯔꯤꯁꯃꯥꯁ ꯍꯥꯏꯕ ꯃꯤꯁꯛꯇꯨꯒꯤ ꯋꯥꯔꯤ ꯂꯧꯊꯣꯛꯂꯒ ꯊꯩꯗꯣꯛ ꯊꯤꯖꯤꯟ ꯇꯧꯗꯨꯅ ꯁꯤꯟꯇꯔ ꯀ꯭ꯂꯥꯁꯀꯤ ꯋꯥꯔꯤꯕꯨ ꯑꯃꯦꯔꯤꯀꯥꯅꯥꯏꯖ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯈ꯭ꯔꯤꯁꯇꯥബ്ꯗ 1769ꯗ ꯁꯤꯟꯇꯔ ꯀ꯭ꯂꯥꯁꯄꯨ ꯁꯦꯟꯇꯥ ꯀ꯭ꯂꯣꯖ ꯍꯥꯏꯅ ꯃꯤꯡꯊꯣꯟꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯐꯪꯕ ꯉꯝꯃꯤ꯫ ꯁꯦꯟꯇꯥ ꯀ꯭ꯂꯣꯖꯀꯤ ꯑꯁꯦꯡꯕ ꯃꯤꯡ ꯁꯦꯟꯠ ꯅꯤꯀꯣꯂꯥꯁꯁꯨ ꯀꯧꯏ ꯍꯥꯏꯅꯁꯨ ꯈꯪꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯃꯗ ꯖꯥꯗꯨ ꯀꯌꯥ ꯎꯠꯈ꯭ꯔꯕ ꯁꯦꯟꯠ ꯅꯤꯀꯣꯂꯥꯁ ꯒ꯭ꯔꯤꯛꯀꯤ ꯕꯤꯁꯣꯞ ꯑꯃ ꯑꯣꯏꯅ ꯃꯤ ꯃꯁꯛ ꯈꯪꯍꯟꯗꯅ ꯈꯨꯗꯣꯜ ꯄꯣꯠ ꯄꯤꯒꯟꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯃꯤꯌꯥꯝꯅ ꯈꯪꯅꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯁꯦꯟꯇꯥ ꯀ꯭ꯂꯣꯖꯒꯨꯝꯅ ꯔꯦꯟꯗꯤꯌꯔꯅꯆꯤꯡꯕ ꯁ꯭ꯂꯦꯠꯁ ꯇꯣꯡꯏ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇꯣ 6 ꯗꯤꯁꯦꯝꯕꯔ ꯇꯥꯏ꯫ ꯋꯥꯔꯤ ꯈꯔꯗ ꯁꯦꯟꯇꯥ ꯀ꯭ꯂꯣꯖꯁꯤ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯕ ꯀ꯭ꯔꯦꯝꯄꯁ ꯍꯥꯏꯅ ꯈꯪꯅꯕ ꯃꯁꯥꯅ ꯃꯤ ꯑꯣꯏꯔꯒ ꯃꯀꯣꯛꯅ ꯃꯆꯤ ꯄꯥꯟꯕ ꯍꯥꯃꯦꯡ ꯑꯣꯏ꯫ ꯀ꯭ꯔꯦꯝꯄꯁꯅ ꯃꯔꯝ ꯃꯣꯛꯇꯕ ꯑꯉꯥꯡꯁꯤꯡꯕꯨ ꯆꯩꯔꯥꯛ ꯄꯤ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯀꯔꯤꯒꯨꯝꯕꯗꯅ ꯀ꯭ꯔꯦꯝꯄꯁꯅ ꯑꯉꯥꯡꯁꯤꯡꯗꯨꯕꯨ ꯐꯥꯗꯨꯅ ꯈꯥꯎ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯐꯥꯈꯤꯕꯒꯤ ꯋꯥꯔꯤꯁꯨ ꯂꯩ꯫ ꯕꯦꯜꯁꯅꯤꯀꯜꯁꯤ ꯁꯦꯒꯥꯏ ꯇꯨꯒꯥꯏꯕ ꯐꯤ ꯁꯦꯠꯄ, ꯃꯇꯨ ꯆꯣꯝꯕ, ꯐꯨꯔꯤꯠ ꯑꯆꯧꯕ ꯂꯤꯠꯄ, ꯃꯔꯩ ꯌꯥꯝꯅ ꯁꯥꯡꯕ, ꯃꯈꯨꯠ ꯑꯃꯗꯅ ꯂꯝꯍꯦꯟꯕ ꯑꯉꯥꯡꯁꯤꯡꯕꯨ ꯐꯨꯅꯅꯕ ꯁꯥꯖꯩ ꯑꯁꯥꯡꯕ ꯑꯃ, ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯈꯨꯠꯇꯅ ꯃꯔꯝ ꯃꯣꯛꯄ ꯑꯉꯥꯡꯁꯤꯡꯗ ꯌꯦꯟꯅꯅꯕ ꯀꯦꯛ ꯑꯃꯗꯤ ꯑꯊꯨꯝꯕ ꯃꯤꯊꯥꯏ ꯄꯨꯕ ꯈꯥꯎꯖꯥꯎ ꯌꯥꯟꯗꯨꯅ ꯆꯠꯄ꯫ ꯑꯐꯕ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛꯇ ꯑꯊꯨꯝ ꯑꯍꯥꯎ ꯌꯦꯟꯗꯨꯅ ꯆꯠꯄ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯊꯥꯖꯅꯩ꯫ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯟꯙ꯭ꯌꯥꯗ ꯀꯞꯄꯗ ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯛꯇꯪ ꯇꯥꯔꯤ꯫ ꯃꯔꯝ ꯃꯣꯛꯂꯒꯅ ꯉꯥꯃꯨ ꯄꯤꯕꯤꯗꯧꯕ ꯁꯦꯟꯇꯥ ꯀ꯭ꯂꯣꯖ ꯅꯠꯇ꯭ꯔꯒ ꯕꯦꯜꯁꯅꯤꯀꯜ ꯂꯩ ꯍꯥꯏꯕꯗꯤ ꯀꯅꯥꯃꯠꯇꯅ ꯍꯥꯏꯕꯤꯔꯛꯇꯦ꯫ ꯑꯁꯨꯝꯅ ꯁꯤꯟꯇꯔ ꯀ꯭ꯂꯥꯁ, ꯐꯥꯗꯔ ꯈ꯭ꯔꯤꯁꯃꯥꯁ, ꯀ꯭ꯔꯦꯝꯄꯁ, ꯕꯦꯜꯁꯅꯤꯀꯜ, ꯁꯦꯟꯠ ꯅꯤꯀꯣꯂꯁꯀ ꯁꯦꯟꯇꯥ ꯀ꯭ꯂꯣꯖꯀꯤ ꯋꯥꯔꯤꯁꯦ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯗꯒꯩ ꯌꯦꯠꯁꯤꯟꯅꯩ꯫ ꯍꯦꯟꯅ ꯃꯔꯝ ꯆꯥꯕꯁꯤ ꯀꯔꯝꯕ ꯋꯥꯔꯤꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯒꯤꯁꯨ ꯃꯣꯠ ꯊꯝꯕꯤꯔꯝꯃꯨ꯫ ꯆꯌꯦꯠꯅꯕꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯃꯌꯥꯝꯅ ꯃꯣꯠ ꯑꯃꯠꯇ ꯑꯣꯏꯅ ꯁꯦꯟꯇꯥ ꯀ꯭ꯂꯣꯖꯀꯤ ꯃꯔꯝꯗ ꯌꯥꯅꯕ ꯋꯥꯐꯝ ꯍꯥꯏꯔꯒꯗꯤ ꯁꯦꯟꯇꯥ ꯀ꯭ꯂꯣꯖꯅ ꯔꯦꯟꯗꯤꯌꯔ ꯍꯥꯏꯅ ꯈꯪꯅꯕ ꯁꯖꯤ ꯃꯈꯜ ꯑꯃꯅ ꯆꯤꯡꯕ ꯁ꯭ꯂꯦꯖ ꯇꯣꯡꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯁꯦꯟꯇꯥ ꯀ꯭ꯂꯣꯖꯀꯤ ꯁꯖꯤ 9 ꯂꯩ ꯍꯥꯏꯕꯁꯤꯗꯤ ꯈꯪꯕꯤꯔꯝꯒꯅꯤ꯫ ꯁꯖꯤꯁꯤꯡꯗꯨꯒꯤ ꯃꯃꯤꯡ ꯈꯪꯕꯗꯤ ꯀꯅꯥ ꯀꯅꯥ ꯌꯥꯎꯕꯤꯕꯒꯦ? ꯈꯪꯕꯤꯕ ꯌꯥꯎꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯐꯝꯁꯤꯗ ꯄꯣꯁ ꯇꯧꯕꯤꯔꯒ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯑꯈꯪꯕ ꯃꯈꯩ ꯏꯕꯤꯔꯝꯃꯨ꯫ ꯃꯤꯅꯝꯅꯗꯕꯤ ꯈꯪꯗ꯭ꯔꯤꯕꯁꯤꯡꯒꯤꯗꯤ ꯑꯩ ꯍꯥꯏꯖꯒꯦ꯫ ꯗꯦꯁꯔ, ꯄ꯭ꯔꯥꯟꯁꯔ, ꯚꯤꯛꯁꯦꯟ, ꯗꯥꯟꯁꯔ, ꯀꯣꯃꯦꯠ, ꯀ꯭ꯌꯨꯄꯤꯠ, ꯗꯟꯗꯔ ꯑꯃꯗꯤ ꯕ꯭ꯂꯤꯖꯦꯟꯅꯤ꯫ ꯗꯟꯗꯔ ꯑꯃꯗꯤ ꯕ꯭ꯂꯤꯖꯦꯟꯒꯤ ꯃꯤꯡꯁꯤ ꯍꯦꯟꯅ ꯖꯔꯃꯟ ꯃꯥꯟꯅꯅꯕ ꯗꯣꯅꯔ ꯑꯃꯗꯤ ꯕ꯭ꯂꯤꯠꯖꯦꯟ ꯍꯥꯏꯅ ꯑꯣꯟꯊꯣꯛꯅꯈꯤꯕꯒꯤ ꯋꯥꯔꯤꯁꯨ ꯂꯩ꯫ ꯈ꯭ꯔꯤꯁꯇꯥബ്ꯗ 1898ꯗ ꯐꯣꯡꯈꯤꯕ ꯅꯥꯇꯣꯟ ꯑꯉꯥꯡꯕ ꯔꯨꯗꯣꯜꯐ ꯁꯖꯤ ꯍꯥꯏꯕ ꯏꯁꯩ ꯑꯃꯕꯨ ꯃꯤꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯈꯤꯕꯗꯒꯤ ꯔꯨꯗꯣꯜꯐ ꯀꯧꯕ ꯁꯖꯤ ꯃꯤꯡ ꯑꯃꯒꯁꯨ ꯍꯥꯞꯀꯠꯈꯤ꯫ ꯈꯪꯗꯦ, ꯅꯥꯝꯃ ꯐꯔꯛ ꯇꯥꯕ ꯁ꯭ꯂꯦꯖꯇꯣ ꯁꯦꯟꯇꯥ ꯀ꯭ꯂꯣꯖꯅ ꯀꯔꯝꯅ ꯊꯧꯔꯝꯒꯗꯧꯕ? ꯈꯣꯟꯊꯣꯛ ꯁꯣꯏꯕ ꯌꯥꯎꯔꯒꯗꯤ ꯉꯥꯛꯄꯤꯌꯨ꯫ ꯃꯤꯔꯝ ꯃꯆꯥꯁꯤꯡꯅꯁꯨ ꯑꯩꯒꯤ ꯃꯤꯡꯁꯦ ꯅꯣꯡꯃꯇ ꯆꯨꯝꯅ ꯀꯧꯔꯛꯇꯦ꯫ ꯁꯦꯟꯇꯥ ꯀ꯭ꯂꯣꯖꯀꯤ ꯂꯣꯏꯅꯕꯤ ꯃꯤꯁꯦꯁ ꯀ꯭ꯂꯣꯖ ꯂꯩ ꯍꯥꯏꯕꯁꯤ 19th ꯁꯦꯟꯆꯨꯔꯤꯒꯤ ꯍꯧꯒꯠꯂꯛꯄ ꯁꯔꯨꯛꯇ ꯂꯩꯔꯝꯕ ꯑꯏꯕꯁꯤꯡꯅ ꯊꯥꯖꯅꯈꯤ ꯑꯃꯗꯤ ꯋꯥꯔꯤ ꯀꯌꯥꯗ ꯏꯔꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯃꯤꯁꯦꯁ ꯑꯥꯅ꯭ꯌꯥ ꯀ꯭ꯂꯣꯖ ꯀꯧꯏ꯫ ꯃꯍꯥꯛꯁꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯇꯧꯗꯨꯅ ꯆꯔꯥ ꯅꯣꯡꯈꯥꯅꯖꯕꯤ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯏꯔꯝꯈꯤ꯫ ꯈ꯭ꯔꯤꯁꯃꯥꯁꯇ ꯆꯤꯝꯅꯦꯒ ꯁꯝꯅꯕ ꯃꯩ ꯊꯥꯐꯝ ꯃꯅꯥꯛꯇ ꯃꯣꯖꯥ ꯌꯣꯟꯕꯒꯤ ꯆꯠꯅꯕꯤꯗꯨ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗꯒꯤ ꯍꯧꯗꯣꯛꯈꯤꯕꯅꯤ꯫ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯄ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅ ꯃꯊꯪ ꯅꯨꯃꯤꯠꯇ ꯇꯣꯡꯅꯅꯕ ꯃꯣꯖꯥꯁꯤꯡꯗꯨ ꯀꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯑꯆꯣꯠꯄ ꯃꯣꯖꯥ ꯀꯪꯅꯅꯕ ꯌꯥꯏꯔꯒ ꯊꯝꯂꯤꯉꯩꯗ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯁꯦꯟꯠ ꯅꯤꯀꯣꯂꯥꯁꯅ ꯆꯤꯝꯅꯤ ꯃꯊꯛꯇꯒꯤ ꯁꯅꯥ ꯌꯥꯎꯕ ꯈꯥꯎ ꯑꯃ ꯊꯥꯗꯔꯛꯈꯤ꯫ ꯉꯁꯤꯗꯤ ꯊꯑꯣꯏꯅ ꯂꯥꯏꯙꯤꯕꯤꯒꯤ ꯃꯣꯖꯥ ꯑꯄꯤꯛꯄꯁꯨ ꯌꯥꯟꯕ ꯆꯠꯅꯔꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯣꯏꯔꯝꯃꯗꯤ ꯁꯦꯟꯠ ꯅꯤꯀꯣꯂꯥꯁꯅ ꯅꯤꯡꯊꯤꯅ ꯃꯤꯗꯤꯌꯥ ꯌꯥꯎꯅ ꯊꯣꯡꯗ ꯊꯤꯜꯂꯒ ꯏꯃꯨꯡꯗꯨꯗ ꯆꯪꯂꯛꯂꯒ ꯈꯥꯎ ꯑꯗꯣ ꯍꯥꯡꯗꯣꯛꯂꯒ ꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯨꯗ ꯁꯅꯥ ꯈꯥꯎꯗꯨ ꯁꯤꯟꯅꯕꯒꯤ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯇꯧꯕ ꯈꯛ ꯅꯠꯇꯅ ꯁꯅꯥꯗꯨꯒꯤ ꯃꯥꯔꯀꯦꯠ ꯚꯦꯂꯨ ꯆꯞ ꯆꯥꯅ ꯎꯠꯇꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯂꯥꯏꯛ ꯈꯣꯝꯖꯔꯝꯗꯧꯅꯤ꯫
ꯀꯔꯤꯒꯨꯝꯕꯗ ꯁꯥꯟꯇꯥ ꯀ꯭ꯂꯣꯁꯄꯨ ꯂꯦꯇꯔ ꯏꯕꯤꯅꯤꯡꯕ ꯌꯥꯎꯕꯤꯈꯤꯕ꯭ꯔꯥ? ꯁꯦꯟꯇꯥꯕꯨ ꯆꯤꯊꯤ ꯊꯥꯅꯤꯡꯕꯁꯤꯡꯒꯤꯗꯃꯛꯇ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯊꯝꯖꯔꯤ ꯑꯉꯛꯄ ꯄꯣꯏꯟꯠ ꯅꯝꯕꯔ 27 ꯀꯅꯥꯗꯥꯗ ꯂꯩꯕ ꯁꯦꯟꯇꯥꯒꯤ ꯖꯤꯞ ꯀꯣꯗ ꯑꯗꯨꯗꯤ SOS ꯅꯤ ꯂꯝ ꯀꯌꯥꯗꯒꯤ ꯁꯦꯟꯇꯥ ꯀ꯭ꯂꯣꯖꯕꯨ ꯊꯥꯖꯗꯨꯅ ꯂꯦꯇꯔ ꯀꯌꯥ ꯑꯃ ꯑꯉꯥꯡꯁꯤꯡꯅ ꯏꯔꯛꯄ ꯊꯦꯡꯅꯕꯗꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯀꯅꯥꯗꯤꯌꯟ ꯄꯣꯁꯠꯃꯦꯟ ꯈꯔꯅ ꯄꯨꯟꯁꯤꯟꯅꯗꯨꯅ ꯂꯦꯇꯔꯁꯤꯡ ꯑꯗꯣ ꯍꯟꯕ ꯍꯧꯔꯛꯈꯤ ꯏꯁꯄꯤꯁꯦꯜ ꯖꯤꯞ ꯀꯣꯗ ꯑꯁꯤꯃꯁꯨ ꯁꯦꯝꯈꯤ ꯑꯃꯗꯤ ꯁꯦꯟꯇꯥ ꯂꯦꯇꯔ ꯔꯥꯏꯇꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯁꯤꯟꯕ ꯍꯧꯈꯤ ꯑꯩꯈꯣꯏꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤꯕ ꯈꯔꯁꯤꯅ ꯃꯔꯣꯏꯔꯦ ꯍꯥꯏꯖꯗꯦ ꯃꯌꯥꯝꯁꯨ ꯅꯩꯅꯕꯤꯌꯨ ꯇꯥꯟꯅꯕꯤꯌꯨ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯕꯁꯨ ꯐꯖꯕ ꯋꯥꯍꯩꯅ ꯇꯥꯛꯄꯤꯔꯛꯎ ꯇꯨꯡ ꯀꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯐꯪꯕ ꯑꯣꯏꯖꯒꯦ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯀꯔꯝꯕ ꯍꯤꯔꯝꯗ ꯂꯥꯟꯊꯣꯛꯆꯔꯛꯎꯒꯦ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ